Mizo maza amana car gi tayar manung da porapa crore 29.4 ge methamphetamine Assam Rifles na fare hare. Ahanbo oina chopper sizinaduna UKN gi mathakta operation chensinkhre kangpopi da khuchukulai phagatkhre kuki gi camp thungaikhre hari suda yaudaba United Kuki National Army UKN na ITLF na sinkhiba rally ama da phongna saruk yagani haina lauthokraba matung Assam Rifles ki para special commando singna Churachandpur district ki manung hanjina leiba henglap sub division ki jungle singda operate tawduna leiriba UKN gi cadre singi mathakta chopper sizinaduna operation sing sathaduna UKN na saramba makoi game sing thugaikhre haina pau amana phongdoraklei Assam Rifles ki para special forces commando singna UKN gi mathakta sathakiba operation adu nongthak amasung laikhadagi masing yamlaba commando singna hai singna sathakiba galoinana UKN gi cadre singna ain kain sajenduna makoi gi game hanglamba sing thugaikhra matung Myanmar border tamna takthok pangam khe hairi source asina makha tara hai Churachandpur gi manu hanjinba chingi lamda sathakiba operation adu hoje Assam Rifles Army amadi paramilitary forces singna chathariba anti-insurgent operation ki manung sanbane UKN se government ga suspension of operation sign tawnariba kuki militant sing ki marak Sunday aduga hariba group asina tatna violence oiba thabak sing miyanda sathaduna laklei makoina Myanmar amasung Myanmar ga tainaba Manipur gi border area sing da operate tawduna khunja sing da aki khang pohanbagi thabak sing leptana sathari haina intelligence ki report matungina security agency sing na khangbangam le hari source ki matungina mamang sahi gi December thadagi hawduna government asina IDP singbu khunda leta hananabagi dama paikhatpa thabak sing paladuna government asina ahanba phase gi oina irang asida mayum kai yamna ka hena soktaba sing mayum da hanjil hanba amasung ani suba phase gi oina irang asina mayum kai sing tumna mahan tahan kharba sing da union government gi flagship program housing PMAY havdi nauna mayum sabiduna mayum da hanjil hananabagi thabak sing paikhatpa hawkhre adubu tampa ki khunja sing habdi singa tainabada leriba khunja sing mayum da thadok tuna senaru raba matung mayum da hanjilakpa hawbada kuki khulai paiba group sing maroina UKN ni singnaba singna attack sathaduna ki han khanganbagi thodok sing mikup na hom singna yengsinduna lakpari haina official source amana phongdoraklei amaronda Assam Rifles ki special force ki person singna Kangpopi district ki Wainem khulda ngasinungalamdai sathakiba anti insurgent operation da apapa makal ki kuchukulai sing phagat kibaga loinana kuki militant singna saramba camp sing su thugaiba ngamkhre hari official source na high intelligence na pirakpu report amada yumpham oiduna Assam Rifles ki special force ki person singna ngaseyo anganmada Kangpopi district ki Waimen khulda khonglai thura sangsinduna paksana thiba humbagi thabak sing pangthoki hari operation adu da apaba makal ki kuchukulai nungmen maru sing phagat kibaga loinana kuki militant singna saramba makhoi gi lotuna lepham thugai ki khulja singda khulai paiba kuki militant singna tatana ki han khanganba amadi phusaibana singba tawbagi thabak sing adu kokhanabagi pandam da sathakiba operation adu makha tana hariba district asida Santi amasung tangtu leitaba hanjilaknanabagi damak leptana sathakigani hari Sarkar sembagi sarang naringai biren amasung Sardar Delhi da kausinkhre hari BJP Central lengakna PR thamliba Manipur state ta anoba popular government ama semnabagi thorang liba cherak asida hanagi chief minister Nokthambam biren amasung BJP Manipur Pradesh ki president A Sardar Devi ngasi central BJP leader singna kaubadagi Delhi tamna paisinkhre khongsara siga mari lenana paumi singna hanagi chief minister N Biren Imphal airport ta ngasina mejung bamatong pung baro makaram taba matamda hangkiba wahangi pakhum mayek sengna piram khide adubu Chandel district ki Myanmar ga tainaba border pillar number 67 manakta fencing tawriba singkat thattuna inthurambagi matangda central government na soidana maki akanba mi yengsanglaga ni haina phongdok longki state asida anobu popular government ama semnabagi matangda hangkiba wahangi pakhum dipiram khide BJP Manipur Pradesh ki president A Sardar Devi da paumi singna makhata na hangkiba wahang singi pakhum sing amata piramdana mai le thoktuna satki hairi panbeya chief minister oiramba N Biren resign tawkhraba matung Manipur da Indian constitution ke article 356 ki makhada 2024 ke February 13 dagi hauna center na Manipur state president's rule thamlakibane loyana mamang sahi August 12 da Manipur thamlakiba PR asi tha taruk mapung phaki aduga center lengakna Manipur state ke oina leader khanbangam dabadagi sahi asigi February 12 phawba makhata na PR sangdokhi Zeda sida tarai thu suba Manipur Legislative Assembly ki tam asi 2027 ki February amasung
Mars ki marakta loigadaba maramna Manipur state ki oina BJP na majority leina sarkar semba ngamdaba asibu center BJP lengakna haksina lawbaga loina Manipur da anoba popular government ama semba ki tangai phadaba adu khangladuna tangka hom thokna Manipur da popular government ama leina na bagidama political amasung social sector ki khuthangda Ministry of Home Affairs ki secretary North East in charge AK Misra ki bijeng makhada kuki amasung maitei ki legislature amasung CSO single single leptuna unaduna wari sanaba haukhre hojik oiriba Manipur ki political ki phiba masi tongan ba legislature singna makoi gi mot sing phongtokladuna lengak sem gari natraga sem loi habasi tang taba khangba ngamdre adubu lebak miyamna di Manipur da athu matamda popular government habadi sahi asigi Republic Day thorongi mamagda BJP Central lengakna Manipur da anoba government ama semba yabagi oithokpasu lei haina tongan ba mot sing pinari Kairangda nisana lonba ani na thoktuna chensinkhre hari Imphal East District ki manung chanba hengang police station ki makhada leiba kairang masjid maningi yum amadagi Joint Security Force amna WY tablet gram yankhai mari phagat khre yum adugi mapu truck lalonba ojiba MD Basir sahi kunthra mapan amasu mahaki nupi sajita sahi kunthra hondona Central amasu State Force ki joint team adu lakpa matamda mafam adudagi nan thoktuna chensinkhre hari Pausina high intelligence na piraku pau amuki matungina mafam aduda anti social element khara lalol itik tawba amasung drug kamari lenaba thabak sing sathakibane pungamarom chupna sathakiba operation aduda joint team aduna WY ga konana registration number MN01D17860 Honda Glamour amasung phagat ke thawdo sigmari lenar narcotic drug and psychotropic substance amendment act 2023 ki makhada case register tawkhre Police na chensinkhre nupa amadi nupi ani du fana ba miyam gi mateng ne rakpaga loinana lenga ke official sing da surrender tawna ba khangankhre hari Loktakpat mutha tawre home salai rakpada yenglaga leire hari hauki ba chai amarom asida Loktakpat lanai mioi amadi organization kiana home kya salai duna lam koiba singi pungling sing sinba thengnari adubo haidiba home sing asi lenga amadi mari lenaba authority ki ayaba yaudana logi wangmada salaiba oiramle Loktakpat kanana ba thamkhiba LDA na Loktakpat muthat kadawre logi wangmada salaiba homes salairakpada yenglaga leire malem gi oina leiriba wetland sing asibu kanana ba amadi yokhatnaba gi pandamda UNESCO gi makhada hawkhiba sahi 1971 da malem gi tongan ba lebak sing gi marakta Yana Zerol Kuyek Pinaduna 1973 dagi Ramsar Convention sanaba hauki asumna hauki basahi 1990 ki March Kunga Hobdoi dagi Loktakpat asibusu Ramsar site oina sakhang kiduna part asida tawba yaba natraga yadaba kanglon kya ama yathoptuna leiribani masida sunatana haukiba sahi 2026 ki April 5 ta Manipur lenga chanaba hawan kibadi Manipur Loktakpat Protection Act 2006 na su part asida phumsang sing sajinba amadi atha phum semana singba ba yaroi haina khangan kiba leikhrbani masigi makha tarapa oina part asida leiriba phumsang sing da hanadagi khundaduna leiriba khunja singa lenga ki authority ga akana moongda mukna ba kya thokrabani sigumba thingba kya si leina lenga ke amadi mari lenaba authority ki ayaba yauduna haukiba chai khara asida lanai mioi amadi luk kya na part asida phumsang kya nauna sajilaktuna floating resort oina sajinduna senda lambi oina paktakna chatharakle masi kumja 2022 adwaida covid laisak ki phibam khara makai phagalako matam adudasu floating resort nifu gi matakta sagalakpadagi LDA na kyara hana eviction notice piro matung tathokhabani masigi matung da handak Manipur da thokleba irang asi khara safarakpadagi miyam nga hak pothana ba amadi koiba janabagi phibam thirakpada Loktak na mapung oiba mafam ama oirakpadagi amuk na haunana floating resort kya sengum saubagum saganarakpane resort singa si handak kya kaknaba guideline kya semjaraga salaijaba thenglai adubu masina kadai phawba part asida kaiba piroidage haiba adudi tamba ngamba natre masigi chumathakta ningtham thagi matamda langpoi usek kya gi sakta phamsu oiriba part asida masing thingamdraba homes kya laisenba sina mahusagi khalda akaiba piroidabagi wafam laite Hiramasiga matang da floating resort salariba mioi amana pause asida phongdoropogi matungina part asida hojik resort kya laibagi haba sabsaba masingdi khangbagam de dubu anobu phana yamna de sagana rakle sendra dagi hauraga thanga karana chingba mafam kya da su homes kya marum salaiba horakle hojumaki oina di makoina salariba homes sing asigi tax chingba lengak ta thibadi leite haidi nakala marum da masak maming tak thongning da Loktak Development Authority LDA gi official amana pause asida hai Loktakpat asida leiriba homes sing asilengak natra mari lenaba authority amatana official oina ayaba pikiba leite maramaduna makhoi punamak logi wangmada saba ngartane hana phongdorakhe
Government ga yanakibasing thabak to onthoktriba phawba NX37 kuki sing sathokasin tawba thinglagani hana Foothill Naga na phongdokkhrai kuki kolai paibasingna Kangpokpi district ki manung chanba Ireng Naga village ki khunjasingda aki tujungba piramba amadi khulgi potchai kya thugairamba thodo aduda chenabasingi mathakta matik saba action lokhatkadabani hana Ireng Naga village amasung joint tribe council na sathariba matam kaktaba bangi khongjang ase Foothill Naga coordinating committee na mapung phana sogale loinana government ga yanakhiba MOU adu thabakta pangthoktriba phawba amasung Naga khulsingi safety gi dama kuki singi mathakta hojik chathariba matam kaktaba ban ase All Kasa Road amasung National Highway 37 dama khatana extend tawragani haina committee sina thadorpa serol amana haidi Serol sina makhatana hairibna mamang sahi 2025 ki August 29 da Foothill Naga coordinating committee amasung Manipur sarkar anigi marakta MOU sign tawduna Foothill area sing da sugi camp sing ling daba ain kaina popi thariba sing mahan tahanaba khudakta thabak lokhatpa badi asigumba ain kaina lambi semliba singi mathakta mathok taba legal action lokhatpa haina yanakibane adubo MOU sign tawnakiba matam phana helaba phawbada asi phawbu yanakiba thabak sing adu amata paikhatre masina government gi sincerity amasung accountability da nungnangba kya phawhalai Karambai Fajaleba Kuki Kulai Pibasingna Ireng Naga village ki miyawgi punsida aki tujungba pokhalamba amadi khulgi gate amasung waiting set thugairambagi thodo adu akanamongda condemn tawi Kulai Piba kangbu singna yamna santi oina leijariba Naga khulkiyada asigumba thawngsing asi leptana chatharakpana miyawgi punsida akiba amasung tangdulai tadaba ama pokhalai loinana asiguma thawngsi maphamadugi miyawgi punsi amasung lanthumda hakthengna akiba pibani asiguma ka henba hingsagi thawngsing amasung aki tujungba pibagi thodoksin asida state government tumina amasung kariguma thaba amata paikhatana lairiba sina maram oiraga Foothill Naga coordinating committee na akanba democratic waiba phirepsing asi laurakibane loinana Manipur sarkar gi maikaidagi FNCC ga yanakiba MOU adu athubda thabakta onthoktuna Foothill area singla santi amasung tangdulai taba lehanaba taksille haide KM Hassan Ali gi yumda bom thamjillamkhibadu PDA nani haina claim torakle haukiba tang tarahumdo lebak panumita pangal tem Manipur gi general secretary oiriba KM Hassan Ali Apokpat Nasir Ali gi kairau marketing awangleikai da leiba mahaki mayumda bom thamjilamba thodo adu pangal tem Manipur ga mari amata leinade lob asina I mari oiriba pangal tem gi asin manaw sungbu yeknaba oina lawde haina People's Defense Army PDA Manipur gi publicity secretary James na thadroko serol aman haidi Serol sina makhatana hairibada general secretary KM Hassan Ali na lob asi saphonglakpa matamdagi ngasi phawba lona amadi phongna singladuna lakle asida sunatana yeknaba single loktuna duna lob asibu miyamda lana uhanaba honabada natana aranba propaganda sandokpada mahana soba thodang lawi lob ase khogi miyamgi asanda miyeng amada tangai fadana wakholon manaba miyoi kya amata oina punsinduna saphonglakibani lob asina khogi miyamda aranba pambai sijinaduna khutkhak tharoi pangal tem amasung imung manunggi yenglaga maha amasung mahaki khongoi singda aroiba warning oina lobna tangai fadana asiana yawroidaba maongda thaba si sathakibani Ireisa singda thamjaning bawa phamdi drakka mari lenaba ming laukthokpada yawba yawdaba amadi lukki keder sing yeknaba singa lautunadna apha afun tawba lukki property sing mangan tahan ba yawna wafam sing asigi oinadi ngakpiba tawroi tanja he phangom phamda ahapu cherak pigani haina lebak miyamda aroiba oina khanghalli haidi Miyoi kharana bonilabu lana uhanaba honarambani haina KCP MTF ke na phongdokkhre Bonila gi matangda Kanglaipak ki miyamda Manipur gi lanhalo ama oiriba Kanglaipak Communist Party MTF ki commander in chief ki thawpuriba Kanglai maitena khuyek piduna press athadorpa serol amana wafam khar khangalakle madudi khangalakle ba wafam singa dudi kanaguma miyoi kharaga manaraga asumaran thidana karino haiba khangdana kihan khangalaga paisa lupa khara lawnaba gi damak miyamda lana uhanba pamdaba gi lisatni masina ekhoi masel gi marakta imunai mutana na basinbani masida loktuna riba singsu kanano khanglai asum aran khangnaba honabada matam khara lawjabani media da pangangda ngangba pangdabagi lisanni haina phongdorakkhre Singjamai singa makhonggi traffic point aduki matik khudong thiningai oire hari National Highway 102 Imphal More lambi asina phautuna chaliba khwaidagi maru oiba lambi paring asegi singjamai singa makhongda leiriba traffic point ase hojik aduki matik khudong thiningai maram oire pause asina thijilubadagi khanglakhibagi matunginadi maru oiba traffic point asegi maru oiba traffic signal light yakhidaba tha ama helaklei traffic signal light yakhidabadagi mathakta aduki matik mi senba mafam ama oiriba traffic point asida
ट्राफिक पुलिसिंग लैदुना लंबी चथोकसिन तौरिबसिंग कंट्रोल तौदुना नियम चुमना चथोकसिन तौहनबगी थबक पाइखत्रे मरम अदुना लमलोंग मरि फांगबा ट्राफिक पॉइंट असिदा ट्राफिक सिग्नल लाइट याखिदबा अमदि लैफम थोकपा ट्राफिक पुलिसिंग लैतबना मखल मखा कयागी इंजिन पानबा गाड़ी थौरक्लिबसिंगना मनिंग तमना ट्राफिक की रूल थुगाइदुना गाड़ी थौदुना चनबा होनबदा अंगपा कुमई अमा हाइबदु ओइरे ट्राफिक पॉइंट असिदा मतंग कुइना ट्राफिक जाम ओइदुना लैसिनबा नियम लाना गाड़ी पंगथौदा थौजिनदुना चनबा होनरकपदा माइनर एक्सीडेंट कया तोइना थोकपा अमदि गाड़ी थौरक्लिबा मसल निंगाई संगदानबगी थौदोक कया अमसो यामना तोइना थोकले मरमदुना हाइरिबा सिंगजमै चिंगा मखोंगी ट्राफिक पॉइंट असिगी ट्राफिक सिग्नल लाइट अथुबा मतमदा फंक्शन तौहनबियो लोइनना मतिक चाबा ट्राफिक पुलिसिंग थंबिदुना गाड़ी थौरक्लिबा मियोइसिंगबु निंगथीना कंट्रोल तौदुना ट्राफिक रूल ngakna chanahannabagi thabak paikhatpiyo haina supraja section kiyadagi press ta phongdorakle Myanmar border the khaba meter chanirom sangba fencing kakthalamle border fencing kakthalamle basi Myanmar masasing oigani haibagi singnaba lei haina khunja singna phongdorakle Chandel district ki manung channa leiba new somtal dagi abongjang khul phawbagi marakta khaba Indo Myanmar border fencing haukiba ahingda sakhangdaba singna kakthalamba batung inthuraga thamlamle border fencing kakthalamle basi Myanmar masasing oigani haibagi singnaba lei haina di khunja singna phongdorakle thaudo adugi matangda paw sesina phangba paw gi matungina di molsang police station konba amasung border pillar number 67 gi marakta khaba border fencing adugi meter chamaga yakhaidagi da chani rom sangba sarukki makong sing adu kakthatuna inthurambani hairi yot ki border fencing adu handak ikui kuidri mamangda kharamba sarukni thodo asi kanana kari maramgi damak chatharamli bano haiba chap chaba khangba ngamdri hairi